Ngasi Imphal tang 9 July sok 2025 gi lebak pokpa numit ingen gi taraw humdoi ni panba nungthal gi numit asigi nungthal gi se phongda kanglai paki maira gi headline sing asi mayamda mutang pathok charke ahambada headline jing gi marakta highlight tawriba si highlight tawduna phongliba si gwala tabi gi wathok journalist singna achumba wail phongfam thoi dominna leisilloidawani amju amadi EGM केजी कुनमाथोई हेनब गंजा कोनना मियोय अनि माओगे तब पुलिस न फारे यलहौमी अमदी मितोप खंदोकनबा यलहौमी अमदी मितोप खंदोकनबा प्रोसेस मथौ तारकले नत्रबदी मितोप सिंग असुम लेसिन खरगदी मणिपुर की डेमोग्राफिक फैक्टर दा कैरेक्टर दा सोकलकनी कोलकनी एमपी मिमो सु चटनरिबा कुकुई मिलिटेंट ग्रुप सिंगी डेजिग्नेटेड कैंप सिंग नगागी एरिया दा नौना साबा अमदी थंबा यारोय RFO इम्फाल मोरे लमीदा चिंग निंखाइरकपदगी मतम खर गाड़ी चथोक चसिन यादन लेरुरे महिरोय नुपी सिंगदा का हेनबा थौदोक चथरंबा तेनबा ओजा सिंग अथुबा मतमदा ऑथोरिटी ने एक्शन लौखलु फेसो लमजिंग मैरा हाइना मिंथोन पीख्रबा सापम रोबिन हुड लेखिदबगी चही 10 सुबा निसिंग थोरम ngasi पांगथोखरे lalhouba loop ani gi lanmi ani fly to miyoy ama police na pagatle lalhouba loop ani gi lanmi ani mobile sim card sing supply to miyoy ama police na pagatle Dr. K Muktasana MPP gi general secretary oina appoint tawkhre Manipura dengi na naba miyoy humdrani thoi sure miyoy ama leikhidre Manipur gi phibam phatraba lambi sing asi yengluragadi gari gi road tax phibam thoklibra ngnarakli Kunai ama chawkhat nabu honabada university system gi achobo thodang dei MP bimo masina kanglai paki maira gi masigi weba important headline sing ni aduga mathangda lokhat chariban thindli chepong asina paujel gi ahama horakpada leiba headline asina lem na mit laing magi kem pangthokre gwala tabi wathok journalist singna sum mobile thongpham thoi minna leisolloidobani amju amsung EGM मियोय अनि पॉजिटिव एक्टिव केस 93 दा हंधरकले अहानबदा रेड कलर ना हाईलाइट तोरिबा सिना लमजिंग मैरा रॉबिन हुत्ता मियोय चाख्याना लई शुकत्तुना इकाई खुमनख्रे लमदम सिगी ILP मपुंग फाना चना हनबा चंगी बिमोल ग्रीन कलर ना हाईलाइट तोरिबा सिना इरांग सिगी वारोइसिन पुरकनबो होनबदा अमत्त ओइबगी खोलाव अमा पुन्ना संगसिन मथौ ताई इस्लामुद्दीन citizen singna masana handak chathagadoriba census ta hamsinbagi khudong chaba phangnaba census 2027 gi data nganna phonggadabani RGI Ahmedabad ta Air India plane crash tawkhibagi preliminary investigation report agalagle kai khibagi maram khangdri ngawagi anauba species ma imphal turel-dagi phaba ngamkhre Sok 2019दा नुपी मचा अमबु इजत मांगहल्लुबगी मरालदा कोर्टना नुपा अमा चही 10 जेलदा थबक सुबगी फादोक पीख्रे रोंगमई नगा ताबा खुलसिंगदा जर्मन रोड सेंबा अमदी नौना सुगी केम हांगना होनरिबा सि रोंगमई ट्राइब सिंगदा सिंगनबनी NRNCM रिम्सदा स्किन लेना लेमना लायंगबगी खुदोंग चाबा लोबियु लमदम मसिबु निंगथीना ngak senduna apunbagi saktam kahendana thamnaba honabada miyamgi maru changbu lusingmasing thorakpa mathau tai romesh masina ngasigi paujelgi nungthalgi chepong paujelgi headline singni adugu mathangda lokhat chagadoriba pause asina paunil khol ahanbada picture ka konana pongliba headline asina Combined Force na Kangpokpi Police Station manung chanba Boljang amadi Pholjang gi area da
ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯒꯠꯄ ꯉꯝꯈ꯭ꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯅꯥꯒꯥꯂꯦꯟ ꯇꯝꯅ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯦꯛ ꯇꯧꯕꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒ ꯀꯣꯟꯅꯅ ꯒꯟꯖꯥ ꯀꯦꯖꯤ 12ꯒ ꯒ꯭ꯔꯥꯝ 1,912 ꯃꯁꯤꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯔꯦꯗ ꯀꯂꯔꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯗꯨꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯣꯂꯥ ꯇꯥꯕꯤꯒꯤ ꯋꯥꯊꯣꯛ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯐꯝ ꯊꯣꯛꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯦꯝ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯅꯧꯅ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯗ ꯔꯣꯡꯃꯩ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯖꯣꯏꯟ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯔꯦꯗ ꯀꯂꯔꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯔꯣꯕꯤꯟ ꯍꯨꯗ ꯂꯩꯈꯤꯗꯕꯒꯤ 10 ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯈꯟꯗꯣꯛꯄ ꯃꯇꯝꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯤꯖꯥꯎ ꯑꯃꯗ ꯇꯧꯃꯤꯟꯅꯕꯅꯤ ꯍꯤ ꯂꯨꯞꯄ ꯃꯇꯝꯗ ꯄꯨꯂꯞ ꯂꯨꯞꯃꯤꯟꯅꯒꯅꯤ JCILPS ꯗꯥꯛꯇꯔ ꯀꯦ ꯃꯨꯛꯇꯥ ꯁꯅꯥꯅ MPPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒꯅꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯄꯣꯂꯨꯁꯟ ꯊꯣꯛꯂꯛꯄꯒꯤ ꯑꯃꯥꯡꯕ ꯑꯣꯏꯔꯛꯄꯅꯤ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯧꯔꯤꯕ ꯍꯌꯦꯡꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯣꯊꯤꯟ ꯀꯨꯃꯥꯔ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯣꯔꯦ ꯂꯝꯕꯤ ꯐꯥꯎꯅꯗ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯑꯞꯂꯤꯃꯦꯟ ꯀ꯭ꯂꯕ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯂꯥꯏꯑꯣꯟꯁ ꯀ꯭ꯂꯕꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥꯒꯤ ꯆꯦꯐꯣꯡ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯐꯣꯡꯈ꯭ꯔꯦ ꯃꯁꯤꯅ ꯄꯥꯎꯅꯤꯜꯈꯣꯜꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯅ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯪꯂꯥ ꯄꯥꯎ ꯀꯪꯂꯥ ꯄꯥꯎꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯐꯣꯡꯂꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯐꯣꯡꯂꯤꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤꯅ ꯃꯥꯎ ꯒꯦꯠꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯒꯟꯖꯥ ꯀꯦꯖꯤ 12ꯒ ꯒ꯭ꯔꯥꯝ 1,900ꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯂꯛꯈꯤꯕ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ILP ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯏꯍꯧꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯔꯣꯕꯤꯟ ꯍꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯈꯪꯍꯟꯗꯅ ꯂꯧꯃꯤ 1,111ꯒꯤ ꯃꯃꯤꯡꯗ ꯌꯥꯝꯂꯕ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯛꯂꯝꯂꯦ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯂꯝꯕꯤ ꯐꯥꯎꯅꯗ꯭ꯔꯦ ꯋꯥꯔꯛꯁꯣꯞ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯈꯜꯂꯛꯈ꯭ꯔꯦ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯉꯥꯋꯥ ꯍꯥꯏꯅ ꯈꯪꯅꯕ ꯉꯥ ꯃꯈꯜ ꯑꯃ ꯅꯧꯅ ꯊꯦꯡꯅꯈ꯭ꯔꯦ ꯁꯥꯟꯇꯤ ꯂꯥꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯒꯗꯕꯅꯤ ꯕꯤꯃꯣꯜ ꯔꯣꯡꯃꯩ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯦꯖ ꯁꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯁꯤ ꯁꯦꯟꯇꯔꯅ ꯊꯤꯡꯒꯗꯕꯅꯤ RNCC ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯆꯦꯟꯅꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯦꯁꯣꯛ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯒꯣꯂꯥ ꯇꯥꯕꯤꯒꯤ ꯋꯥꯊꯣꯛ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯐꯝ ꯊꯣꯛꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯦꯝ ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯁꯤꯅ ꯋꯥꯌꯦꯜ ꯀꯥꯇꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯔꯦ ꯉꯝꯈꯩ ꯂꯥꯟꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯂꯤꯇꯦꯟ ꯑꯃ ꯌꯥꯎꯅ ꯃꯔꯤ ꯇꯨꯔꯦꯜꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯅꯤꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯀ꯭ꯂꯦꯔꯤꯀꯦꯜ ꯁ꯭ꯇꯥꯐ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯕꯦꯡꯒꯣꯂꯤ ꯑꯣꯖꯥ ꯂꯩꯇꯕꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯈꯤꯗ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯂꯝꯖꯤꯡ ꯃꯩꯔꯥ ꯔꯣꯕꯤꯟ ꯍꯨꯗ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯚꯤꯗ 2 ꯗꯦꯡꯒꯤꯗ ꯃꯤꯑꯣꯏ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ
ꯕ꯭ꯂꯨ ꯀꯂꯔꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯔꯣꯡꯃꯩꯒꯤ ꯂꯝꯗ ꯁꯨ ꯀꯦꯝ ꯁꯥꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯩꯕ ꯌꯥꯔꯣꯏ IDPꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯋꯥꯀꯠꯂꯛꯂꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯆꯦꯟꯅꯕ ꯑꯣꯖꯥ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯦꯁꯣꯛ ꯑꯗꯨꯒ ꯗꯥꯔꯛ ꯒ꯭ꯔꯤꯟꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯑꯅꯧꯕ ꯉꯋꯥ ꯃꯈꯜ ꯑꯃ ꯊꯦꯡꯅꯔꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯧꯔꯤꯕ ꯍꯌꯦꯡꯒꯤ ꯃꯟ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎꯗ ꯇꯦꯛꯁꯥꯁꯀꯤ ꯏꯆꯥꯎꯗ ꯆꯥꯝꯃ ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯃꯔꯤꯡꯒꯤ ꯅꯥꯠꯀꯤ ꯖꯒꯣꯏꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯛꯄ ꯋꯥꯛꯁꯣꯞ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯅ ꯉꯁꯤꯒꯤ ꯀꯪꯂꯥ ꯄꯥꯎꯒꯤ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯝꯄꯣꯔꯇꯦꯟ ꯍꯦꯗꯂꯥꯏꯟꯁꯤꯡꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟ ꯄꯥꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯔꯤ